Ngasi numida wairam phongkhiba kangla paudagi maruoiba paw khara khangasaraka miyamda khudotamjagi NPP na Separate Administration demand gi mayokta lei Shillong gi Manipur Rajbari thugaikiba Meghalaya government ga mari amada lainade sangma NPP na Manipur da Separate Administration demand gi mayokta lei karigumba maung amata da Manipur gi integrity compromise tawba yaroi lamdam asida lairiba party khudimakna Unity ngana leminanaba appeal tawri lodina constitutional framework manungda wari sanaduna lamdam asida santi thamnaba hotnaminaba changi haina NPP ke national president su oidiba Meghalaya gi chief minister Conrad Sangmana ngasi Classic Grande gi dynasty hall da pangthokiba pawgi mifam amada phongdokre mahakna makhatan haikibada numit nini gi oiba mahaki khongchat asigi manungjanna Imphal da hek thunglabaga lamdam masida tung koinagi santi amasung tangdu leitaba phibam ama puraknabagi damakta suggestion singlongnabagi damak tongan civil society organization amasung community kayagi mihusing unaduna wari sanare loinina Manipuri governor Ajay Kumar Balaga su unaduna administration gi makedigi status sida santi thamnaba honariba kaya adugi feedback sing su laure stakeholders sing unaduna wari sanabagi mathakta NPP gi MLA sing party gi lusingba sing state committee members sing youth amasung women's front gi lusingba sing unaduna state asida party gi mapalga kankhanaba amasung matung tabada kari tawgada gi habagi strategy sing yathoknaba wari sanakhre party gi lusingba sing gi makedegi su NPP ne hena khomang choksinna thabak tawnabagi positive oiba wakhal kaya amasu lei Manipur dagi haurakhiba NPP asingasi the national party ama oide lonina masigi masamareng sing North East state sing da park sana sandorakle party asigi pandam de region asida lairiba political vacuum ase mention bahonabani Manipur manung da matau karam administration ge structure ase function tawgadagi habasi matam chupada khana nainagadabani Manipur mache tana thugaibagi mayokta party asina matam chupada lai lamdam masida lairiba community khudimagna wahanthok leina wari sanaduna sandi puraknaba honaminase wari watai sanaba amasung wakhal taminaba asina thabak khudimak khumang joksinabagi amata ngaraba lambini free movement regime amasung border fencing gi matangda naga CSO singna pukhalakliba wafam kayagi matangda palladuna sangmana haikibada hiram asigi matangda yamna mamut tana khanaba changi Center gi makedege national security asi maru oiba amani hairabasu cultural amasung historical factor asisu yamna maru oina khanaba changi loinina kariguma thaba ama tawnabagi warep lawdringai ki mamangda center na local community singa hana wari sanagadabani haiki amaramda mahaki Manipur khongchat asigi manungda Kangpopi Sanapati amasung Tadubida chatuna mafam adugi tongan CSO sing amasung community singa unanaba thaurang tawre loinana maramda chatuna MPP gi laikhidraba lusingba KCG gi imung manungga su unagani Nagaland gi party leader sing amasung NPP gi legislator singa unaduna state asigi lairiba issue kaya gi matangda wa khanagani mahaki Manipur khongchat asi maru oina NPP lamdam asida matam chupagi oina santi tangdu leitaba amasung North East state ta organization asigi department singi thabak thoram sing asi amu hana mapangal kankha hanabagi khudongchaba amasuni haiki amaramda Shillong da laiba Manipur gi Rajbari thugaikibadu Meghalaya department gi karigum hiram amata da mari lainade lamdam amagi historical oiba mafam amabu hekte thugaiba haibasi yama laibak thibani Shillong da laiba Manipur gi Rajbari thugaikre haibagi pawtabada mahak masamangna mahaki official kayaga phone tawnaduna hangba matamda Meghalaya government na hiram asigi matangda karisu yaude Manipur gi yamna maru oiba mafam ama manghankhiba haibasi mahaki makedegi yamna nungaite thokiba thabak adu Manipur government gi instruction amana tawkhibani haina phongdokhi amaramda numit nini gi khongchata Imphal lakhiba NPP gi president Conrad Sangma Kangpopi da thungkhre mahaki khongchat aduda Khetrigaon kendra gi MLA Sri Nurul Hasan amasung Tamelong kendra gi MLA Samhenglung Pamai su yauki Mana Kangpopi da hek thumbaga CSO
local organization amasung community leadersing unaduna interaction chathaba haukhre hairi. Makha tarakpa pauda asiba haksang ama leiramlei. Ngasi ayu pung 9:30 taba matamda Andhra Police Station gi manungsanba sangamdabi makha laikai yagi Thobal Torel gi torabanda asiba haksang ama leirambadagi Andhra Police ki team ama laktuna lakhaikhre siduna leiramlaba mioi adu yaripok sangamdabi makha laikai madrasa lotagi MD Firoz Khan Sainifu humdoi apokpa Jalal kawi asiba haksang adu ngasi ayuk miyamna turelda kumbada thengnarappadagi Andhra Police ta pau piraba matung police team ama mafam aduda forensic team amaga loinana lakhi loinana asiba haksang adu lakholaga pukhrei asiba haksang adu kanagumba miyoi singna tamthina phuraga halamba oigani haibagi jingnaba lei haire. Makha tarakpa pauda October 15 gi ayu pung 3 tagi numida wairam pung 3 faba Manipur pumba korkomna pung 12 gi total shutdown lokthokle. India na Manipur bu namduna lausingkiba numit October 15 asi aikhoigi ningtamba amasung miyoibagi hakmanglaba amamba numit National Black Day haina korkomna khangnaduna lakle. Maram aduna October 15 asi mahoksagum ayu pung 3 tagi numida wairam pung 3 fabada Manipur gi mafam pumbada total shutdown lokthokle. Miyamna su total shutdown asibu saugatpiu. Total shutdown manungda tangai fadaba ana layeng maihau lampau ipau amasung lining laisholga mai leinaba thabaksingdi komthokani haina Privacy Committee korkomna thadorakpa seol amana hairi. Makha tarakpa pauda sorepana pung 12 gi general strike laukthokhrei. India na Manipur bu namnau losingkiba numit October 15 numit asida Manipur da ayu pung 5 dagi numida wairam pung 5 faba pung 12 gi general strike laukthokle. General strike asina phuru punamakki lining laisolgi thauram ana ayek pau loisangi thabak amadi maihau lampok loisangi thabak punamaktadi athingba thamloi loinuna kangleipaki yawolu punamangna kauriba general strike total shutdown amasung boycott na jingbadasu sorepana saugali haina lupasigi Privacy and Organization Secretary MC Yaifabina thadorakpa siola amana hairi. Makha tarakpa pauda BJP gi MLA tarukna BL Santos unakhrei. Manipur da miyamgi leingak lingba party na yakhre. Manipur da miyamgi leingak ama thambinaba wanomba chakhiba BJP MLA singi khongjat mai pakna losilakle. Mathang Imphal da halaknaba thaurang taunakhrei. National leaders singna khangalapagi matung inna ngasi ayu pung 11 tarakpada BJP gi National General Organization BL Santos na unanaba kaurakpa matung inna Manipur Legislative Assembly gi Speaker T.A. Shadabrata na lusingba makhoi taruk sa lurei. Makhoi taruk adude Thongam Bisojit, Govindas Kothawjam, Yumnam Khemsan, Khombatapam Ibomsa amasung hanigi CM N Bireni. Masang maming haidoningdaba MLA mana pauche asida hai Delhi da kem tauraga leirakhiba BJP gi MLA singi aningba apamba punamak party ki makok thongbo lusingba singda ningthijana thamba ngamle. BL Santos ke MLA taruka pung amarong wari sanare. Wari sanaba aduda Manipur da popular government ama thambagi wafam asi party na suyare haina phongdorakle. Tawbodati karamba matamda anobolenga ama lingadagi haibadu party asina athuba matamda warep ama lauragani. Party asina makata na hai hauji Bihar ki election ama mangna taraga leiribana maram oiraga Manipur da popular government ama thambagi matangda warep ama lauba haibasi khajitang matang safate. Maram aduna election asi November 13 faubodadi losilagani. Madugi matung haibadi tha asimaktada Manipur da miyamgi lenga ama semanabagi ayaba piraklagani haibagi thajaba leire.